Oh, jiksa. Lamta ba? Pakhon je matam loisalake dadi Delhi ni na ko lamje ayingba lam nataba. Hi ma'am ngasidi aigi balcony se hujiti winter su loisalabani na ai thare sing se semdok simjing khara tawge tawbane leibak sing se ko ado aina hajda haujari ba kano se hawai mubi do hawai mubi yo mayam nokning ba to amakak pale abram nungsi na amakak pale matam loire ko haidi huji sida thokpa loisale ai tare ada aigi da ji nuaite amam tang soina pale nungsi tharubagi tharabani na kaina haujari panjari ko ama ani to daso ama ani ado matam je loire ko mai ganu matu mamen ga masa ga je loi losale panga do bai je loi manana pala do ne do tai ji di pandre pan gi ha di mana na loi ilaka doine bako ado khangdi sum nungju nungaite dubu sum thamba ya salaktre haidi poche hanga pan loi chanjale loi ya salaktre bako matam loira bane ba dubu pan mam thokpane na mani di pale ado sida mapan ga di dum loi leiri ko ado ai ngai bia ba ngai loi cái đầu rồi mình nôn he yêu kê lúc thằng mình cắt kê chỉ đi ngồi bạn mà chú ngồi đây bố co anh được làm ta thang chú hậu đây cái đó oh jiksa lamta ba nó một pan ba làm ta thai đi mà xin làm ta thai rồi cái đó làm ta thai chú hậu đây là hai ta đấy nè đi xong ngồi một pan đi lúc thằng mình cắt kê Emana kain kasu ngồi để cái nó xí tang, mình pan cha, kain kasu ngồi để nó ngồi một pan bát cá này nó chúng ấy nè, sai xem tụi mình đã, lúc thằng mình cắt thuốc, lúc thằng mình cắt cái than kia nè, bây giờ bây giờ anh nói là xem mà bên con gì, trên bên này nè, bên con này mà sao sẽ tàu đi xong, nói là xem mà cái, cái gì nghe kia nè. Chị sẽ tàu cái hồng cái 사갈 아미네 막한거 하버도 또 그러면은 사갈 그게 못 보도 하울로에다 보니나 무슨 떨어가 사번 같은 거 하고 보통 하나 보면 시험 잘 할다 이네 로래 자 일단 토에 생도에 또 깔게 하스 거기 묵은 벨리아지용 아니는 제뉴데기 마사 택라가 타진 기분에 봐 하울에 두가 그런 떨어지고 말에 두가 살라be wanida ai di mana loi keng du hawroi dra khalure ba du mana loi keng ga smaina lai jing anda sarpu wanida ado ai di phajabana harau bran loi ne nangi office ki pirak ba lai ji chu phajana sala bani na ina office tagi lorok bane sala ga loi bu loi sale phanam sat khare hamda su de ai sanga gi lu jabe Semaina ne ko ayuki sem saba thabak se semaina ina kachare haidi ayuki phairen tha su la arwei bu ore dana ko aduga lamta gi su ahanba adagi noma panba su tare dana ko aduda semaina khoirum jaram mane aduga nungdang dana ibenda khoirum jadoi ne ba ko ibend dogda ado ngasi kiti agi blog se haying nungalaga na muk lamta gi thangjagi ko adu sum leire adu sum aina memory oina ba na dum hapjabane adum sum yenginarasi ko adugo numidang wairam gi sanda wairam gi matamdana khumanda aduga thasi su oibanina nongma panba su tare dana ko aduda smaina aina kacharam bane khurum jaram bane aduga imungdana ibenda khurum jaba haitare nongma panbagi ko da sum yengminase mayam ngasi dine numidangi chawai thongge tawbani na box ahangba chawai sum season ki ko si nimdagi thaki baduni chawai ting tho amage aduga chawai thongdo mayam da sum share tawki akhui ma hoina angang oini da na chawai sumaina ari basi sumaina ting tho e khara ting tho ga taweba
ꯁꯤ ꯇꯤꯡꯊꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯆꯥꯎꯔꯛꯑꯅꯤ ꯌꯥꯝꯅ ꯑꯗꯣ ꯁꯤ ꯇꯤꯡꯊꯣꯛꯑꯒ ꯆꯋꯥꯏ ꯊꯣꯡꯕꯗꯣ ꯑꯩ ꯎꯠꯖꯔꯛꯀꯦꯕꯀꯣ ꯀꯃꯥꯏꯅ ꯊꯣꯡꯒꯦꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯈꯨꯊꯣꯡꯗꯨꯅꯤ ꯊꯣꯡꯗꯣꯏꯁꯦ ꯑꯗꯨ ꯎꯠꯖꯔꯛꯀꯦ ꯍꯣꯔꯦꯟꯗꯤ ꯑꯗꯨ ꯁꯤ ꯇꯤꯡꯊꯣꯛꯑꯒ ꯊꯝꯃꯝꯃꯦ ꯉꯁꯤꯗꯤ ꯆꯋꯥꯏ ꯊꯣꯡꯒꯦ ꯉꯁꯥꯏ ꯇꯤꯡꯕꯗꯣ ꯀꯥꯝꯊꯣꯛꯄ ꯂꯣꯏꯔꯦꯕꯀꯣ ꯌꯥꯎꯔꯒ ꯂꯩꯔꯦ ꯑꯗꯨ ꯆꯋꯥꯏ ꯁꯣꯛ ꯇꯧꯒꯦ ꯇꯧꯕꯅꯦ ꯆꯋꯥꯏ ꯁꯣꯛ ꯇꯧꯕꯁꯦ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕꯁꯦ ꯅꯍꯥꯟꯋꯥꯏ ꯌꯨꯝꯗ ꯁꯨꯝ ꯆꯥꯔꯛꯄꯁꯦ ꯇꯤꯜꯍꯧꯁꯤꯒ ꯁꯤꯡꯁꯤga ꯀꯣ ꯉꯥꯔꯤ ꯍꯥꯞꯇꯣꯏꯅꯤ ꯉꯥ ꯑꯌꯥꯏꯕ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯈꯣꯟꯁꯦ ꯍꯥꯞꯄꯒ ꯆꯥꯗꯣꯏꯅꯦ ꯑꯗꯨ ꯄꯥꯈꯣꯟ ꯍꯥꯞꯄꯒ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯅꯍꯥꯟꯋꯥꯏ ꯌꯨꯝꯗ ꯏꯃꯥ ꯍꯣꯏꯅ ꯄꯥꯈꯣꯟ ꯍꯥꯞꯄꯒ ꯆꯋꯥꯏ ꯊꯣꯡꯕꯗ ꯄꯥꯈꯣꯟ ꯍꯥꯞꯄꯛꯑꯦꯕꯀꯣ ꯑꯗꯣ ꯄꯥꯈꯣꯟꯁꯦ ꯃꯇꯝ ꯂꯣꯏꯁꯜꯂꯛꯑꯦ ꯁꯤꯗꯗꯤ ꯗꯦꯜꯂꯤꯅꯤꯅꯀꯣ ꯂꯝꯁꯦ ꯑꯏꯪꯕ ꯂꯝ ꯅꯠꯇꯕꯅꯤꯅ ꯏꯪꯉꯦꯗ ꯊꯣꯛꯄ ꯄꯣꯠꯁꯦ ꯂꯣꯏꯁꯟꯗꯣꯔꯦ ꯑꯗꯨꯅ ꯁꯤ ꯃꯇꯝ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯩꯅ ꯆꯋꯥꯏ ꯊꯣꯡꯕꯁꯤꯗ ꯄꯥꯈꯣꯟꯁꯦ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯒꯦꯅ ꯑꯩꯁꯦ ꯄ꯭ꯂꯥꯟ ꯇꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯒꯠꯂꯒ ꯂꯩꯔꯦꯀꯣ ꯑꯩ ꯊꯣꯡꯅꯅꯕꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯅꯕ ꯃꯆꯜꯗꯨ ꯁꯤ ꯂꯩꯔꯦꯀꯣ ꯉꯥ ꯑꯌꯥꯏꯕꯁꯦ ꯑꯩꯅ ꯃꯕꯨꯛ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯈꯥꯕꯁꯦ ꯑꯉꯥꯡꯁꯦ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯉꯥꯔꯤ ꯈꯤꯇꯪ ꯂꯩꯔꯦ ꯇꯦꯖꯄꯇꯥꯁꯦ ꯐꯖꯕ ꯁꯨꯝ ꯊꯥꯛꯇꯣꯛ ꯂꯩꯗꯧ ꯁꯔꯨꯛꯄꯗꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯁꯥꯒꯤ ꯀꯩꯅꯣ ꯇꯧꯖꯔꯛꯄꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯑꯣꯏꯅ ꯇꯧꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯂꯤꯛꯅ ꯄꯣꯠꯁꯤ ꯌꯥꯝꯅ ꯐꯖꯅ ꯁꯤꯖꯤꯟꯅꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤ ꯄꯥꯛꯅ ꯐꯖꯅ ꯐꯪꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯑꯩ ꯃꯦꯟꯇꯦꯟ ꯇꯧꯔ ꯁꯤꯖꯤꯟꯅꯖꯩ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯑꯁ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦꯒ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯗ ꯅꯣꯛꯅꯕꯤꯒꯅꯣ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯩꯀꯣ ꯑꯔꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯋꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯆꯋꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗꯦ ꯃꯤ 3 ꯈꯛꯇꯒꯤ ꯑꯣꯏꯕꯅꯤꯅꯀꯣ ꯃꯤ ꯌꯥꯝꯗꯕꯅꯤ나 ꯁꯨꯃꯥꯏꯅ ꯌꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯧꯔ ꯀꯥꯝꯊꯣꯛꯆꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯁꯤ ꯄꯥꯈꯣꯟ ꯊꯥꯛꯅꯕꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯄꯥꯈꯣꯟ ꯊꯥꯛꯅꯕꯒꯤꯗꯣ ꯂꯣꯏꯔꯦ ꯁꯤ ꯄꯥꯈꯣꯟ ꯊꯥꯛꯑꯒ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣই ꯏꯃꯥ ꯍꯣꯏꯅꯒ ꯁꯨꯝ ꯄꯤꯖꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯒꯤ ꯊꯣꯛꯄ ꯏꯟꯖꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯇꯤꯜꯍꯧ ꯆꯅꯝꯁꯤꯅ ꯌꯥꯝ ꯁꯤꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯃꯥ ꯍꯣꯏꯅ ꯊꯣꯡꯉꯛꯄꯗꯤ ꯉꯥꯔꯤ ꯊꯥꯛꯑꯒ ꯉꯥ ꯑꯌꯥꯏꯕ ꯈꯤꯇꯪꯒ ꯇꯧꯔꯒ ꯇꯤꯜꯍꯧꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯥꯎ ꯃꯆꯨꯝ ꯈꯤꯇꯪꯒ ꯇꯧꯔꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯁꯨꯝ ꯍꯧꯖꯈꯤꯕꯀꯣ ꯃꯍꯥꯎꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯇꯧꯖꯔꯦ ꯑꯗꯣ ꯊꯥꯎ ꯊꯥꯡꯒꯠꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯑꯩ ꯇꯦꯖꯄꯇꯥꯁꯦ ꯍꯥꯟꯅ ꯊꯥꯛꯆꯔꯒꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯪ ꯑꯗꯨꯝ ꯊꯥꯛꯄꯗ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯒꯤ ꯖꯤꯔꯥ ꯑꯃꯨꯛꯀꯣ ꯈꯤꯇꯪ ꯖꯤꯔꯥꯁꯦ ꯑꯃꯨꯛ ꯊꯥꯛꯀꯦ ꯈꯪꯕ ꯃꯤꯁꯨ ꯑꯍꯩꯕ ꯃꯤꯁꯨ ꯑꯗꯨꯝ ꯊꯣꯡꯕꯁꯤꯅ ꯏꯟꯖꯥꯡ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯉꯒ ꯂꯩꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗ ꯑꯩꯈꯣꯏꯗꯤ ꯁꯤ ꯑꯅꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯈꯪꯉꯛꯑꯒ ꯆꯥꯔꯛꯄ ꯆꯤꯟꯖꯥꯛꯅꯤꯅꯀꯣ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕꯗꯣꯀꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯕꯗꯣ ꯑꯗꯨꯒ ꯐꯗꯤꯒꯣꯝꯒ ꯖꯤꯔꯥꯒ ꯇꯛꯈꯥꯏꯕꯁꯦ ꯁꯤ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯉꯥ ꯑꯌꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯉꯥꯔꯤ ꯍꯥꯞꯄꯦ ꯑꯗꯩ ꯁꯤꯡꯁꯤꯗꯤ ꯑꯩꯅ ꯉꯧꯕꯗ ꯍꯥꯟꯅ ꯍꯥꯞꯇꯦꯕꯀꯣ ꯃꯥꯏ ꯃꯅꯝꯁꯦ ꯅꯨꯡꯁꯤꯅꯕꯅ ꯁꯤꯡꯁꯤꯅ ꯈꯔ ꯉꯧꯔꯤꯉꯩꯗ ꯍꯥꯞꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯥꯁꯇ ꯍꯥꯏꯗꯤ ꯇꯤꯜꯍꯧ ꯉꯧꯕꯅꯤꯅ ꯈꯔ ꯀꯨꯏꯅ ꯉꯧꯔꯛꯄꯗ ꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯅꯤꯅꯀꯣ ꯑꯗꯨꯅ ꯇꯤꯜꯍꯧꯁꯦ ꯈꯔ ꯐꯖꯅ ꯃꯨꯟꯖꯜꯂꯛꯑꯕꯅꯤꯅ ꯉꯥꯔꯤꯒ ꯉꯥ ꯑꯌꯥꯏꯕꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯁꯤꯡꯁꯦ ꯍꯥꯟꯅ ꯊꯥꯞꯆꯤꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯡꯁꯤꯒꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯅ ꯊꯣꯛꯇꯣꯏꯅꯦꯕ ꯌꯥꯝꯅ ꯐ꯭ꯔꯥꯏ ꯇꯧꯈ꯭ꯔꯒꯗꯤ ꯅꯨꯡꯁꯤꯕꯗꯣ ꯊꯣꯛꯑꯔꯣꯏꯗꯅꯀꯣ ꯇꯦꯛꯂꯤ ꯇꯧꯕꯁꯤꯅ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯈꯔ ꯊꯣꯛꯇꯣꯏꯅꯤꯗꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯉꯧꯔ ꯃꯇꯨꯡꯗ ꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯊꯥꯛꯇꯣꯏꯅꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯗꯗꯤ ꯁꯨꯝ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯂꯩꯇꯕ ꯑꯩꯒꯤꯗꯗꯤ ꯑꯗꯨꯝ ꯇꯤꯜꯍꯧꯅ ꯇꯧꯕꯅꯦ ꯇꯤꯜꯍꯧ ꯃꯔꯨꯅꯀꯣ ꯃꯆꯨꯁꯦ ꯈꯤꯇꯪ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯌꯨꯝ ꯊꯥꯏꯅꯒꯤ ꯁꯨꯃꯥꯏꯅ ꯏꯃꯥ ꯍꯣꯏ ꯊꯣꯡꯉꯛꯄꯁꯤꯁꯨ सा ꯉꯥꯗ ꯀꯩꯗꯗꯤ ꯌꯥꯝ ꯍꯥꯞꯄꯤꯗꯅꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯟꯖꯥꯡ ꯈꯤꯇꯪ ꯊꯣꯡꯕꯁꯤꯗꯗꯤ ꯃꯆꯨꯁꯤ ꯌꯥꯝ ꯍꯥꯞꯇꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪꯈꯛ ꯆꯥꯏꯔꯒ ꯏꯟꯖꯥꯡꯒꯤ ꯃꯆꯨ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯂꯩꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯍꯣꯏ ꯊꯣꯡꯕꯁꯦ ꯑꯩ ꯊꯨꯝ ꯈꯤꯇꯪ ꯍꯥꯟꯅ ꯁꯤꯗ ꯈꯤꯇꯪ ꯆꯥꯏꯁꯟꯒꯦ ꯀꯣ ꯍꯥꯏꯗꯤ ꯇꯤꯜꯍꯧ ꯀꯩꯀꯥ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯊꯨꯝꯁꯦ ꯈꯔ ꯆꯨꯞꯁꯟꯖꯔꯒꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯁꯇ ꯑꯃꯨꯛ ꯈꯤꯇꯪꯒ ꯊꯥꯛꯈꯤꯅꯤꯕꯀꯣ ꯃꯥꯒꯤ ꯁꯧꯒꯠꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯣ ꯂꯣꯏꯁꯜꯂꯛꯄꯗꯨꯗ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯒ ꯂꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯍꯩꯔꯤꯕꯣꯞꯀꯣ ꯍꯩꯔꯤꯕꯣꯞꯁꯦ ꯍꯥꯞꯀꯦ ꯃꯥꯁꯤ ꯅꯨꯡꯁꯤ ꯑꯩꯗꯤ ꯍꯩꯔꯤꯕꯣꯞ ꯍꯥꯞꯄꯁꯤꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯅꯨꯡꯁꯤꯕ ꯍꯥꯎꯕ ꯇꯥꯏꯃꯤꯡ ꯊꯣꯡꯒꯗꯕ ꯖꯒꯥ ꯑꯗꯨꯗ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯒ ꯊꯣꯡꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯀꯣ
ꯑꯗꯨꯅ ꯅꯠꯇꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯄꯥꯞ ꯍꯥꯞꯄꯁꯨ ꯍꯥꯎꯕ ꯅꯠꯇꯦꯀꯣ ꯏꯟꯖꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯂꯩꯔꯦꯀꯣ ꯆꯋꯥꯏ ꯁꯣꯛ ꯇꯧꯒꯗꯕꯁꯦ ꯍꯩꯖꯤꯟꯖꯔꯒꯦ ꯁꯥ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯤ ꯇꯦꯖꯄꯇꯥ ꯃꯅꯝꯅꯦ ꯀꯣ ꯁꯤꯡꯒꯤ ꯃꯅꯝꯅꯦ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤꯅ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯁꯦꯡꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯑꯣꯀꯣ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯨꯃꯥꯏꯅ ꯆꯝꯅ ꯆꯥꯕꯁꯤꯁꯨ ꯍꯥꯎꯏ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯆꯋꯥꯏ ꯑꯇꯦꯛꯄꯗꯗꯤ ꯑꯩꯅ ꯄꯥꯝꯖꯩꯁꯦ ꯑꯩꯈꯣই ꯁꯤꯡꯖꯨꯒꯨꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯏꯔꯣꯟꯕꯒꯨꯝꯕ ꯑꯗꯨꯒ ꯑꯔꯤꯕꯗꯅ ꯁꯨꯃꯥꯏꯅ ꯁꯣꯛ ꯇꯧꯔ ꯆꯥꯕꯁꯦ ꯁꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯛꯇꯪ ꯉꯧꯔꯒ ꯂꯣꯜꯂꯒ ꯊꯝꯃꯒꯦꯀꯣ ꯑꯗꯨꯒ ꯁꯣꯟꯊꯔꯝꯗꯥꯏꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯍꯤ ꯐꯖꯅ ꯁꯧꯔꯦꯀꯣ ꯉꯁꯥꯏ ꯋꯥꯠꯈꯤꯕ ꯊꯨꯝꯗꯣ ꯉꯁꯥꯏꯁꯨ ꯈꯔ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦꯀꯣ ꯑꯩ ꯂꯧꯈꯠꯆꯔꯛꯀꯦꯀꯣ ꯌꯥꯝ ꯐꯖꯔꯦꯀꯣ ꯃꯍꯤ ꯅꯪꯖꯜꯂꯛꯑꯦ ꯂꯣꯏꯁꯟꯕ ꯌꯥꯔꯛꯑꯅꯤꯀꯣ ꯄꯥꯈꯣꯟꯁꯦ ꯍꯥꯞꯆꯔꯒꯦ ꯄꯥꯈꯣꯟꯁꯤꯒꯤ ꯃꯅꯝꯁꯦ ꯑꯣꯝꯅ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯀꯨꯞꯁꯟꯖꯔꯒ ꯑꯃꯨꯛ ꯉꯥꯛꯇꯪ ꯊꯝꯒꯦꯀꯣ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤ ꯍꯥꯞꯄꯒꯦꯕꯀꯣ ꯅꯠꯇꯦ ꯇꯦꯡꯀꯣꯠꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯑꯗꯨꯀꯣ We have a ton of packages to open. I'm so excited. This one's massive. Let's open it up. Here we go. ꯂꯩꯔꯦ ꯆꯋꯥꯏꯒ ꯄꯥꯈꯣꯟꯒ ꯉꯥ ꯑꯌꯥꯏꯕ ꯁꯤꯡ ꯀꯩꯀꯥ ꯃꯆꯨꯝ ꯊꯥꯎ ꯃꯆꯨꯝ ꯈꯤꯇꯪ ꯇꯧꯔꯒ ꯊꯣꯡꯖꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯗ ꯄꯥꯈꯣꯟꯁꯤꯗ ꯈꯤꯇꯪ ꯎꯍꯟꯖꯔꯛꯀꯦ ꯃꯣꯏꯁꯤ ꯃꯅꯥꯅꯤꯅ ꯍꯦꯛꯇ ꯄꯥꯛꯊꯩꯀꯣ ꯐꯗꯤꯒꯣꯝ ꯌꯥꯎꯗꯕꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯄꯒ ꯊꯣꯡꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯊꯣꯡꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯀꯝꯗꯧꯒꯦ ꯑꯗꯣ ꯀꯃꯦꯟ ꯊꯝꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯍꯌꯦꯡꯅ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯍꯥꯟꯕ ꯑꯣꯏꯕꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯍꯧꯖꯕ ꯕꯦꯟꯀꯣꯂꯤꯗ ꯈꯔ ꯍꯧꯖꯍꯧꯕ ꯂꯦꯝꯖꯕ ꯍꯪꯒꯥꯝ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯍꯥꯞꯆꯔꯒ ꯑꯔꯩꯕ ꯈꯔ ꯀꯠꯆꯔꯝꯕꯅꯤ ꯑꯗꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯊꯦꯟꯄꯣꯠꯁꯦ ꯁꯦꯝꯃꯒ ꯏꯕꯦꯟꯗꯧꯗ ꯑꯊꯦꯟꯄꯣꯠ ꯑꯣꯏꯅ ꯀꯠꯆꯔꯝꯕꯅꯤ ꯑꯗꯣ ꯏꯕꯦꯟꯗꯧꯅ ꯊꯧꯖꯥꯟꯕꯤꯌꯨ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯩꯒꯤ ꯏꯔꯩꯆꯥ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯗꯤ ꯂꯣꯏꯅ ꯀꯣꯛꯍꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯅ ꯏꯕꯦꯟꯗꯧꯗ ꯈꯨꯔꯨꯝꯖꯔꯤ